ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯁꯥꯔꯤꯕ ꯂꯧꯇꯥꯡꯁꯤꯡ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯍꯪꯆꯤꯠ ꯂꯥꯡꯕꯣꯏ ꯀꯔꯤꯕꯣꯏ ꯅꯤꯁꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯕ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥ ꯄꯨꯁꯥ ꯌꯥꯝꯅ ꯆꯥꯕ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯅꯤꯅꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯤꯁꯥ ꯁꯥꯟꯅꯗꯨꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯍꯤꯞꯊꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ "ꯀꯔꯤꯅꯣꯅꯦ? ꯀꯔꯥꯏꯗꯒꯤꯅꯣ ꯃꯈꯣꯜꯁꯤꯅ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯌꯥꯏꯅ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯣ?" ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯗꯣ ꯃꯈꯣꯏꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯤꯡ ꯑꯗꯨꯒꯤ ꯖꯒꯥ ꯈꯔꯗ ꯂꯩꯔꯤꯕ ꯂꯧꯔꯤ ꯑꯗꯨꯗ ꯅꯥꯄꯤ ꯆꯥꯗꯨꯅ ꯁꯟ ꯑꯃ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ "ꯁꯟ ꯑꯁꯦ ꯇꯨꯃꯤꯟꯅ ꯍꯣꯏꯗꯨꯅ ꯄꯨꯈ꯭ꯔꯁꯤ ꯑꯗꯨꯒ ꯌꯣꯟꯊꯣꯛꯂꯒ ꯏꯕꯥꯅꯤ ꯄꯩꯁꯥꯗꯣ ꯉꯥꯎꯃꯤꯟꯅꯁꯤ" ꯍꯥꯏꯅꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯟ ꯑꯗꯣ ꯍꯣꯏꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯄꯣꯔꯛꯂꯒ ꯃꯈꯣꯏꯅ ꯒꯨꯂꯤ ꯍꯦꯛ ꯍꯦꯛ ꯂꯧꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟ ꯑꯗꯣ ꯃꯥꯂꯦꯝꯅ ꯁꯦꯟꯅꯗꯨꯅ ꯊꯣꯡꯒꯥꯜꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯃꯗ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯕꯣꯌꯥꯏꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯒꯨꯂꯤ ꯂꯧꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ "ꯇꯥꯃꯣ, ꯇꯥꯃꯣ, ꯅꯅꯥꯎ ꯕꯣꯌꯥꯏꯅꯦ, ꯊꯣꯡ ꯈꯤꯇ ꯍꯥꯡꯉꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯨꯡꯂꯣꯝꯗꯒꯤ ꯊꯣꯡꯗꯣ ꯍꯥꯡꯉꯛꯏ꯫ ꯑꯗꯨꯒ "ꯀꯩꯗꯧꯔꯦ? ꯑꯍꯤꯡꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯄꯣꯠ ꯂꯩꯇꯦ. ꯄꯩꯁꯥ ꯌꯥꯎꯔꯛꯄ꯭ꯔꯣ?" "ꯑꯁ ꯇꯥꯃꯣ, ꯄꯩꯁꯥꯒꯤꯗꯤ ꯕꯟꯗꯜ ꯕꯟꯗꯜ ꯌꯥꯎꯔꯛꯏꯁꯤ. ꯀꯔꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣ. ꯁꯠ ꯁꯠ ꯇꯧꯁꯤ." "ꯇꯥꯃꯣ, ꯄꯩꯁꯥꯗꯨꯗꯤ ꯒꯦꯠꯇ ꯂꯩꯍꯧꯔꯤꯌꯦ." "ꯑꯩ ꯕꯣꯌꯥꯏ, ꯅꯪ ꯀꯥꯔꯟꯗꯣ ꯈꯪꯉꯤ. ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ." "ꯑꯁ ꯇꯥꯃꯣ, ꯂꯥꯛꯑꯣꯕ ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯌꯥꯏꯅ ꯒꯨꯂꯤ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯅ ꯃꯥꯂꯦꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯟ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯥꯏ, ꯅꯣꯏꯒꯤ ꯄꯣꯠꯁꯤꯗꯤ ꯀꯗꯥꯏꯗꯩꯅꯣ?" "ꯇꯥꯃꯣ, ꯑꯩꯈꯣꯏꯅ ꯂꯧꯕꯨꯛꯇ ꯉꯥꯎꯔꯒ ꯂꯩꯔꯤꯉꯩꯗ ꯂꯥꯛꯄꯅꯦ. ꯂꯥꯏꯅ ꯍꯌꯦꯡꯒꯤꯗꯃꯛꯇ ꯇꯝꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ." "ꯐꯔꯦ. ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯅꯣ?" "ꯇꯥꯃꯣ, 10,000 ꯄꯤꯔꯣꯅꯦ." "ꯆꯩ, 10,000 ꯀꯥꯏꯅ. ꯁꯤꯒꯤꯅꯦ ꯏꯁꯀ꯭ꯔꯤꯞ ꯑꯅꯤꯁꯦ ꯄꯥꯏꯈ꯭ꯔꯣ. ꯑꯗꯨꯗꯨꯒ 5,000 ꯄꯤꯔꯒꯦ. ꯌꯥꯔꯦꯀꯣ ꯁꯤꯅ?" "ꯇꯥꯃꯣ, 5ꯗꯤ ꯌꯥꯔꯣꯏꯗ." "ꯑꯩ, ꯅꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ. ꯁꯤ ꯑꯃꯨꯛ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯜꯂ ꯊꯝꯗꯣꯏꯅꯤ. ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯝꯐꯝꯗ ꯊꯥꯒꯗꯣꯔꯤꯕ." "ꯌꯥꯔꯦꯁꯦ, ꯄꯥꯏꯔꯣꯁꯦ. ꯌꯥꯔꯣꯏ ꯍꯥꯏꯔꯒꯅꯦ ꯄꯨꯈ꯭ꯔꯣ, ꯀꯅꯥꯗꯅꯣ ꯌꯦꯜꯂꯨꯔꯣ." "ꯑꯁ, ꯌꯥꯔꯦꯁꯦ, ꯂꯧꯔꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯇꯥꯃꯣ, ꯌꯥꯔꯦ. ꯄꯤꯔꯛꯑꯣ ꯄꯩꯁꯥꯗꯣ." ꯑꯁꯨꯝꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯁꯟ ꯑꯗꯣ ꯒꯨꯂꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯄꯥ 5,000 ꯑꯃꯗꯤ ꯒꯨꯂꯤ ꯏꯁꯀ꯭ꯔꯤꯞ 2ꯒ ꯁꯟ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯂꯝꯕꯤ ꯃꯄꯥꯟ ꯑꯃꯗ ꯂꯩꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯒꯨꯂꯤ ꯏꯁꯀ꯭ꯔꯤꯞ 2ꯗꯣ ꯑꯃꯃꯝ ꯌꯦꯟꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯒꯨꯂꯤꯗ ꯆꯥꯁꯤꯟꯗꯨꯅ ꯃꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯪꯗꯨꯅ ꯈꯖꯥꯏ ꯈꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯔꯣꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯒꯝ ꯆꯠꯈꯤꯕꯗꯣ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏꯅ "ꯑꯩ, ꯑꯁꯤꯗ ꯑꯃ ꯆꯠꯂꯦ." ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯅ "ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯣ ꯏꯔꯨꯝ ꯏꯔꯨꯝ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯝꯕꯤ ꯑꯗꯨ ꯁꯝꯂꯒ ꯆꯠꯈꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏꯅ
ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯈꯔ ꯊꯥꯞꯇꯛꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯒꯝ ꯒꯝ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯑꯁꯤꯗꯤ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯀꯧꯕ ꯂꯥꯏ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯉꯥꯏꯈꯣ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯗꯣ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯎꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤ ꯑꯗꯨꯒ ꯏꯀꯣꯏꯕꯗꯣ ꯀꯨꯏꯂꯩ ꯂꯩꯅ ꯌꯦꯡꯂꯝꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯕꯨ ꯀꯧꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯊꯣꯡ ꯍꯥꯡꯂꯛꯂꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯊꯣꯛꯂꯛꯇꯤ꯫ ꯁꯣꯝꯗ ꯃꯅꯨꯡ ꯑꯗꯨꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯗ ꯀꯞꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯈꯔ ꯈꯨꯀꯟ ꯄꯥꯡꯒꯟꯗꯕꯁꯤꯗ ꯌꯥꯝꯅ ꯃꯉꯛ ꯍꯩꯒꯠꯂꯕꯅꯤ꯫ ꯐꯔꯦꯁꯦ ꯍꯌꯦꯡꯅꯦ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯗꯨꯒꯅꯦ ꯃꯥꯕꯨꯁꯨ ꯑꯩꯅ ꯋꯥꯔꯛꯀꯦ꯫ ꯑꯗꯣ ꯏꯆꯦ ꯑꯩ ꯃꯥꯒ ꯈꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯏꯆꯦ ꯍꯣꯏꯒꯤꯁꯤꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯩꯔꯒꯦꯕ꯫ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯉꯁꯤꯗꯤꯅꯦ ꯃꯥꯄꯟꯅꯤ ꯄꯥꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤꯁꯦ ꯑꯩꯅ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅꯅꯦ ꯃꯤꯇꯣꯞ ꯆꯣꯛꯄ ꯌꯥꯗꯕ꯫ ꯅꯣꯏꯒꯤ ꯅꯥꯇꯩ ꯐꯥꯎꯕꯗꯅꯦ ꯑꯩꯅꯅꯦ ꯅꯃꯥꯟꯅꯕꯒꯤꯗ ꯑꯍꯤꯡ ꯂꯦꯛꯎꯆꯣ ꯍꯥꯏꯗꯅ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯆꯦ ꯑꯩ ꯍꯧꯖꯤꯛ ꯍꯟꯕꯗꯣ ꯇꯜꯂꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯌꯨꯝꯗ ꯆꯪꯉꯨꯗꯣꯏꯅꯣ? ꯀꯔꯤꯝꯇ ꯍꯥꯏꯔꯨꯅꯨ ꯁꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗꯅꯦ ꯃꯍꯥꯛꯅ ꯁꯥꯎꯗꯅꯕꯅꯦ ꯑꯩ ꯂꯩꯕꯥꯛ ꯁꯣꯟꯕꯤꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯐꯔꯦꯁꯦ ꯆꯠꯂꯣꯀꯣ ꯅꯥꯇꯩ ꯑꯃ ꯆꯥꯗꯕꯒꯤꯅꯤ ꯍꯌꯦꯡ ꯂꯥꯛꯑꯃꯁꯨ ꯐꯒꯗꯧꯕ꯫ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯣꯗꯣ ꯃꯍꯥꯛꯁꯨ ꯍꯣꯏ ꯏꯆꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ ꯄꯨꯡ 10 ꯍꯦꯜꯂꯕꯅꯤ꯫ ꯑꯗꯨꯃ ꯂꯥꯎꯔꯛꯄꯗꯨꯗ ꯊꯥꯔꯣꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯁꯨꯠ ꯀꯞꯄꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯟꯗꯔꯤꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯁꯤꯕꯨ ꯄꯥꯝꯕꯣꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯣꯡꯉꯤꯕ ꯑꯩꯕꯨ ꯉꯁꯤꯁꯤ ꯇꯣꯛꯂꯁꯤꯔꯅꯦ? ꯇꯣꯛꯏꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯇꯣꯞꯄꯗ ꯂꯦꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯏꯅꯥꯎꯅꯨꯄꯤ ꯊꯥꯔꯣ ꯐꯥꯎꯕꯗ ꯆꯠꯂꯣꯗꯅ ꯇꯥꯟꯈ꯭ꯔꯤꯕꯗꯨꯅꯤ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯣ ꯂꯝꯕꯤ ꯑꯗꯨꯗ ꯀꯞꯅ ꯑꯁꯨꯃꯛ ꯂꯥꯛꯏ꯫ ꯑꯁꯨꯝ ꯀꯞꯅ ꯆꯠꯂꯝꯕꯗꯒꯤ ꯃꯍꯥꯛ ꯀꯞꯄ ꯇꯣꯛꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯒꯝ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯇꯨꯡꯗꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏ ꯏꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯀꯅꯥꯝꯇ ꯆꯠꯇ꯭ꯔꯕ ꯂꯝꯍꯥꯡ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯈꯔ ꯏꯟꯅꯔꯛꯄ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕ ꯑꯗꯨꯗ ꯊꯥꯔꯣꯗꯣ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛ ꯒꯝ ꯆꯠꯂꯤ꯫ ꯃꯅꯥꯛ ꯅꯛꯄ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯦ ꯈꯜꯂꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨꯗꯤ ꯂꯝꯍꯥꯡꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕꯅꯤꯅ ꯊꯣꯡꯒꯥꯜꯗꯨꯗꯤ ꯄꯥꯛ ꯍꯦꯛ ꯐꯪꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯝ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯊꯥꯔꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯒꯝ ꯆꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯅ ꯄꯔꯞ ꯇꯥꯟꯈꯠꯂꯛꯇꯨꯅ ꯑꯃꯨꯛꯇ ꯉꯥꯏꯈꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯀꯗꯥꯏ ꯌꯧꯅ ꯆꯠꯀꯗꯧꯔꯕꯅꯣ? ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯊꯥꯔꯣꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯁꯨꯃꯛ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯌꯥꯏꯅ ꯃꯃꯥꯡꯗ ꯊꯠꯆꯜꯂꯒ ꯅꯪꯕꯨ ꯅꯔꯣꯟ ꯊꯣꯛꯇꯕ꯭ꯔꯣ? ꯊꯤꯟꯕꯤꯒꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯅꯪꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇꯅ ꯍꯥꯏꯗꯅ ꯆꯠꯂꯤꯗꯨꯕꯨ ꯅꯪꯁꯤꯕꯨ ꯁꯨꯟꯗꯔꯤꯅ ꯁꯥꯟꯅꯕ ꯂꯥꯏꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯊꯥꯔꯣꯅ ꯌꯥꯔꯅꯤ ꯊꯤꯟꯕꯤꯔꯅꯨ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯈꯤꯅꯕ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯌꯥꯏꯅ ꯃꯥꯂꯦꯝꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯕ ꯐꯖꯔꯕ ꯅꯨꯡ ꯑꯃꯅ ꯊꯥꯔꯣꯒꯤ ꯂꯨꯈꯝꯂꯣꯝꯗ ꯅꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯨꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯊꯥꯔꯣꯗꯣ ꯃꯀꯣꯛꯇꯣ ꯄꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯈꯜ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯅ ꯊꯥꯔꯣꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥ ꯅꯥꯅꯞꯄꯤ ꯑꯃꯗꯤ ꯈꯨꯗꯣꯞ ꯑꯃꯗꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯧꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ
ꯆꯠꯈꯤꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯕꯣꯌꯥꯏꯅ ꯊꯥꯔꯣꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯋꯥꯐꯝ ꯈꯔ ꯃꯥꯂꯦꯝꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯊꯥꯔꯣꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯑꯍꯤꯡ ꯂꯦꯛꯅꯔꯕꯒꯤꯗꯃꯛꯇ ꯁꯥꯟꯅꯩ ꯌꯨꯅꯩꯗꯨꯅ ꯂꯩꯈꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯊꯥꯔꯣꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯈꯤ ꯑꯗꯨꯝꯅ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯊꯥꯔꯣꯗꯣ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯃꯁꯥ ꯑꯗꯣ ꯂꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯃꯥ ꯍꯤꯡꯉꯗꯤ ꯁꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯑꯩ ꯇꯧꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯔꯣꯕꯨ ꯃꯉꯛ ꯃꯦꯠꯇꯨꯅ ꯍꯥꯠꯂꯤ ꯑꯁꯨꯝꯅ ꯃꯉꯛ ꯃꯦꯠꯇꯨꯅ ꯍꯥꯠꯂꯕꯒꯤ ꯇꯨꯡꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯗꯣ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯑꯃꯕꯨ ꯁꯥꯟꯅꯔꯛꯏ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯐꯠꯇꯕ ꯂꯥꯏ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯀꯧꯔꯤꯕ ꯂꯥꯏꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯧꯅ ꯀ꯭ꯋꯥꯛ ꯈꯣꯡꯈꯤ ꯀ꯭ꯋꯥꯛ ꯈꯣꯡꯕ ꯑꯗꯨꯗ ꯁꯨꯟꯗꯔꯤꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯦꯟꯐꯝꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯀ꯭ꯋꯥꯛꯁꯤꯅ ꯑꯍꯤꯡꯁꯤꯗ ꯈꯣꯡꯂꯤꯕꯁꯤꯕꯣ ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇꯦ ꯑꯁ ꯊꯥꯔꯣꯗꯨꯕꯨ ꯌꯨꯝ ꯌꯧꯈ꯭ꯔꯕ ꯖꯥꯠꯂꯅꯤ ꯑꯩ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯟꯗꯔꯤꯅ ꯃꯍꯥꯛꯀꯤ ꯄꯨꯛꯃꯤꯟꯅꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯊꯥꯔꯣꯗꯤ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯐꯣꯟ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯐꯣꯟ ꯑꯗꯣ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯒ ꯁꯤꯝ ꯁꯠꯇꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯁꯨꯟꯗꯔꯤꯅ ꯊꯥꯔꯣꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯈꯤꯕꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯉꯔꯥꯡꯗꯒꯤ ꯍꯥꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯁꯟ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯍꯥ ꯃꯈꯣꯏ ꯑꯅꯤ ꯁꯟ ꯊꯤꯔꯕ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯊꯥꯔꯣꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕꯗꯣ ꯍꯦꯛ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯥꯝ ꯇꯥꯟꯅꯅꯕ ꯃꯤ ꯑꯁꯤꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯂꯥꯎꯕꯗ ꯅꯠꯇꯅ ꯊꯦꯡꯅꯕ ꯃꯤ ꯃꯊꯪꯗ ꯃꯊꯪ ꯄꯥꯎ ꯄꯤꯕꯗꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯔꯣꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯟꯗꯨꯅ ꯊꯥꯔꯣꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯔꯤ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯟꯗꯔꯤꯁꯨ ꯄꯥꯎ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯣꯒꯤ ꯃꯇꯩꯒ ꯂꯣꯏꯅꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯁꯨꯟꯗꯔꯤꯗꯣ ꯌꯥꯝꯅ ꯀꯞꯆꯈꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯆꯒꯤ ꯏꯆꯦ ꯍꯥꯏꯔꯝꯕꯗꯣ ꯂꯦꯛꯍꯜꯂꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯀꯞꯄꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯒ ꯇꯧꯔꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯞꯂꯤ ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯅꯤꯁꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯦꯟꯅ ꯀꯞꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯔꯣꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯊꯥꯔꯣ ꯁꯤꯕꯒꯤ ꯃꯔꯥꯟꯗꯣ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯗ ꯇꯥꯏꯅꯔꯤ ꯑꯗꯨꯒ ꯁꯨꯟꯗꯔꯤꯅꯁꯨ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯗ ꯊꯥꯔꯣꯁꯦ ꯅꯍꯥꯛꯅ ꯊꯤꯅ ꯇꯧꯕꯤꯕ ꯐꯨꯕꯤ ꯆꯩꯕꯤꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯍꯤꯡꯗ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯐꯠꯇꯕ ꯃꯤꯑꯣꯏ ꯊꯦꯡꯅꯕꯗꯒꯤ ꯊꯕꯛ ꯑꯁꯦ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯗ ꯂꯣꯏꯅꯃꯛ ꯃꯔꯥꯟ ꯁꯤꯖꯜꯂꯤ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯊꯕꯛ ꯐꯅ ꯁꯨꯔꯕꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯨꯔꯨꯕ ꯊꯕꯛꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯂꯕꯁꯨ ꯈꯨꯠꯁꯨꯃꯟ ꯈꯔ ꯍꯥꯠꯄꯤ ꯐꯪꯂꯛꯂꯤꯕ ꯁꯦꯟꯗꯣ ꯈꯔ ꯇꯥꯍꯧ ꯅꯠꯇ꯭ꯔꯒꯅ ꯃꯆꯥ ꯅꯥꯁꯤꯜꯂꯛꯄꯗꯒꯤ ꯂꯣꯏꯅꯃꯛ ꯍꯦꯛ ꯁꯤꯖꯤꯟꯅꯈꯤꯕꯒꯨꯝꯕ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯉꯪꯅꯔꯤꯕ ꯂꯩꯅꯗꯕ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯩ ꯁꯥꯎꯅꯩ ꯊꯥꯔꯣꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯤꯅ ꯐꯨꯕꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯊꯥꯔꯣꯒꯤ ꯅꯨꯄꯥꯗ ꯂꯣꯏꯅꯃꯛ ꯇꯥꯏꯁꯤꯟꯕꯤꯔꯤ ꯊꯥꯔꯣꯒꯤ ꯅꯨꯄꯥꯁꯨ ꯊꯥꯔꯣꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯂꯨꯅ ꯇꯧꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨꯃꯛ ꯈꯟꯅꯕꯅꯤ ꯅꯨꯡꯁꯤꯅꯕꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯊꯥꯔꯣꯒ ꯃꯈꯣꯏ ꯑꯅꯤ ꯇꯠꯇꯅ ꯑꯗꯨꯃꯛ ꯈꯟꯅꯩ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯃꯔꯥꯟ ꯁꯤꯖꯤꯟꯕꯗꯒꯤ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯗ ꯉꯥꯎꯗꯨꯅ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯟꯗꯔꯤꯅ ꯊꯥꯔꯣꯅ ꯊꯅꯝꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯣ ꯃꯍꯥꯛꯅ ꯀꯧꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯈꯤ ꯁꯣꯝꯗꯗꯤ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯄꯗ इसिंग तासिंदुना महाकसु इकान कानदना अदुमक सिख्रि
ꯑꯗꯨꯝꯅ ꯊꯥꯔꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯁꯨꯟꯗꯔꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯔꯣꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯂꯝꯂꯕ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯔꯕꯒꯤ ꯇꯨꯡꯗ ꯍꯟꯖꯤꯟꯅꯍꯜꯂꯝꯂꯕꯗꯤ ꯊꯥꯔꯣꯁꯨ ꯁꯤꯔꯣꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯁꯤꯔꯣꯏ, ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯁꯤꯅ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯂꯝꯖꯥ ꯁꯥꯔꯥ ꯑꯃꯒꯨꯝ ꯂꯩꯔꯤꯕꯁꯤꯁꯨ ꯂꯩꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯅꯥꯎꯗꯣ, ꯑꯩꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯛꯍꯜꯂꯝꯂꯕꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯕ ꯑꯩꯒꯤ ꯆꯥꯡꯌꯦꯡꯗꯣ ꯇꯧꯅꯤꯡꯃꯟꯈꯤꯕꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯍꯟꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ! ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯆꯠꯆꯒꯗꯧꯔꯤꯕꯅꯤ꯫ ꯐꯩ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯊꯥꯔꯣꯒꯤꯗꯃꯛꯇꯗꯤ ꯃꯆꯦ ꯑꯩ ꯂꯩꯔꯤꯅ꯫ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯨꯟꯗꯔꯤꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯈꯥꯡꯉꯦꯟꯐꯝꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯀ꯭ꯋꯥꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯁꯨꯟꯗꯔꯤꯗꯣ ꯋꯥꯈꯜ ꯈꯛꯂꯛꯂꯛꯏ꯫ ꯐꯩ, ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯁꯤꯒꯤ ꯀ꯭ꯋꯥꯛꯁꯦ ꯈꯣꯡꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯀ꯭ꯋꯥꯛꯁꯦ ꯑꯣꯜꯂꯒ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯀ꯭ꯋꯥꯛꯁꯦ ꯑꯩꯅ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯟꯗꯔꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯎ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯀ꯭ꯋꯥꯛꯇꯤ ꯂꯥꯏꯔꯗꯅ ꯎꯆꯦꯛ ꯑꯃ ꯐꯥꯎꯕ ꯇꯣꯡꯉꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯟꯗꯔꯤꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯤ, ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯣꯅ ꯃꯉꯣꯟꯗ ꯀꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯅ ꯁꯟ ꯌꯣꯟꯊꯣꯛꯄ ꯑꯃꯗꯤ ꯊꯥꯔꯣꯗꯒꯤ ꯐꯥꯒꯠꯂꯛꯄ ꯁꯅꯥ ꯑꯃꯗꯤ ꯈꯨꯗꯣꯞ, ꯃꯣꯕꯥꯏꯜꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯈꯥꯡꯉꯦꯟꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯀꯠꯂꯤ꯫ ꯑꯗꯨꯝꯅ ꯀꯠꯂꯕꯒꯤ ꯇꯨꯡꯗ ꯁꯨꯟꯗꯔꯤꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯊꯥꯔꯣꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯒꯤꯗꯤ ꯊꯥꯔꯣꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯣꯜꯂꯕ ꯀ꯭ꯋꯥꯛ ꯑꯗꯣ ꯎ ꯃꯇꯣꯟ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯣꯡꯂꯛꯄꯗꯨꯗ ꯁꯨꯟꯗꯔꯤꯅ, ꯍꯥꯏꯌꯨ, ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯑꯗꯨꯝꯅ ꯁꯨꯟꯗꯔꯤꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯣ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯊꯔꯛꯏ꯫ ꯆꯥꯎꯔꯕ ꯐꯜꯂꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯁꯥꯍꯨꯝꯒ ꯂꯣꯏꯅꯅ ꯄꯥꯏꯊꯔꯛꯄ ꯑꯗꯨꯗ ꯁꯨꯟꯗꯔꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯐꯥꯊꯗꯨꯅ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯣ ꯃꯨꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯌꯦꯛ ꯀꯌꯥ ꯁꯦꯡꯐꯥꯠꯇ꯭ꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯣꯏꯅ ꯇꯥꯔꯤꯕ ꯑꯗꯨꯗ ꯁꯨꯟꯗꯔꯤꯅ, ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯥꯔꯣꯒꯤ ꯊꯋꯥꯏ ꯑꯗꯨꯅ, ꯏꯆꯦ, ꯑꯩ ꯃꯤ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯃꯤ ꯍꯥꯠꯄꯗ ꯏꯆꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯆꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯨꯟꯗꯔꯤꯅ, ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯡꯒꯗꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯥꯔꯣꯅ, ꯏꯆꯦ, ꯑꯩꯕꯨ ꯍꯥꯠꯄ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ꯫ ꯑꯩꯅ ꯁꯣꯛꯄ ꯄꯥꯏꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯩꯅ ꯃꯈꯣꯏꯗ ꯀꯤꯍꯟ ꯈꯪꯍꯜꯂꯕꯁꯨ ꯃꯈꯣꯏꯗꯤ ꯅꯤꯁꯥ ꯆꯥꯕꯅꯤꯅ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯦ꯫ ꯑꯗꯨꯅ ꯏꯆꯦꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯆꯦ꯫ ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯑꯩ ꯇꯥꯏꯕꯪꯁꯤꯕ ꯃꯄꯨꯗ ꯊꯧꯅꯤꯖꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯑꯍꯦꯟꯕ ꯃꯉꯥꯜ ꯁꯛꯇꯤ ꯑꯃ ꯄꯤꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯟꯗꯔꯤꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯊꯥꯔꯣꯗ ꯍꯥꯏꯔꯛꯏ, ꯊꯥꯔꯣ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ꯫ ꯃꯗꯣ ꯇꯥꯏꯕꯪꯁꯤꯕ ꯃꯄꯨꯅ ꯌꯥꯔꯛꯇ꯭ꯔꯦꯅꯦꯍꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯩꯗꯤ ꯇꯥꯏꯕꯪꯁꯤꯕ ꯃꯄꯨꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯗꯅꯗꯤ ꯈꯛꯇꯣꯛꯂꯣꯏ꯫ ꯍꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯇꯥꯏꯕꯪꯁꯤꯕ ꯃꯄꯨꯅ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯂꯝ ꯍꯦꯟꯗꯨꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤꯅꯦ ꯏꯅꯥꯎ꯫ ꯏꯆꯦ, ꯇꯥꯅꯤꯡꯕ ꯇꯥꯁꯅꯨ, ꯑꯩ ꯃꯈꯣꯏ ꯑꯅꯤꯕꯨꯗꯤ ꯍꯥꯠꯇꯅ ꯈꯛꯇꯣꯛꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯔꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯒ
ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯈꯣꯡꯂꯒ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯨꯟꯗꯔꯤꯅ ꯂꯩꯊꯣꯛꯂꯛꯄꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯨꯟꯗꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯈꯦꯠꯀ ꯀꯦꯟꯗꯜꯒꯗꯣ ꯂꯩꯃꯥꯏꯗ ꯀ꯭ꯔꯣꯞ ꯂꯥꯎꯅ ꯊꯥꯗꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯃꯥ ꯍꯥ ꯅꯠꯇꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯣꯏꯔꯕꯗꯤ ꯂꯥꯏ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯀꯥꯡꯂꯣꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯇꯥꯃꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕꯗꯣ ꯂꯥꯏ ꯅꯠꯇꯦ ꯑꯣ ꯂꯥꯏ ꯅꯠꯇ꯭ꯔꯗꯤ ꯇꯤꯜꯂꯣ ꯍꯥ ꯑꯩ ꯂꯣꯏꯅ ꯎꯍꯧꯔꯕꯅꯤ ꯇꯥꯃꯣ ꯃꯗꯨꯗꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯀꯅꯥꯒꯤ ꯊꯋꯥꯏ ꯍꯥ ꯑꯩꯒꯤ ꯊꯋꯥꯏꯔꯣ ꯅꯠꯇꯦ ꯊꯔꯣꯒꯤ ꯊꯋꯥꯏ ꯑꯗꯨꯝꯅ ꯊꯔꯣꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯨꯟꯗꯔꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯈꯔ ꯀꯤꯕꯒꯨꯝ ꯇꯧꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯦ ꯂꯦꯡꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯍꯣꯏꯅꯦ ꯅꯪꯕꯨꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯃꯥꯡ ꯇꯥꯛꯅꯅꯕꯅꯤ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯉꯨ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯅꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯃꯪꯊꯣꯡ ꯍꯥꯡꯕꯒꯨꯝꯕꯅꯤ ꯃꯪꯊꯣꯡ ꯍꯥꯡꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯍꯥꯛ ꯈꯪꯕ ꯉꯝꯕ꯭ꯔꯣ ꯇꯥꯃꯣ ꯃꯗꯨ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯑꯣ ꯑꯗꯨꯒꯤꯔꯥ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯇꯥꯃꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯤꯒꯤ ꯅꯨꯄꯥꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯨꯟꯗꯔꯤꯅ ꯇꯞꯅ ꯇꯥꯃꯣ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯅꯤꯀꯣ ꯊꯔꯣꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡꯗꯣ ꯂꯃꯟ ꯈꯨꯝꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯩꯕꯛꯇ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯔꯤ ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯍꯪꯖꯕꯗꯁꯨ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯊꯤꯡꯉꯨ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯊꯔꯣꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯧꯔꯤ ꯇꯥꯃꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯕ ꯃꯃꯤꯡ ꯆꯠꯄ ꯑꯃꯠꯇ ꯅꯠꯇꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯄ ꯑꯍꯩꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯍꯥꯛ ꯑꯣꯏꯔꯤꯕꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯇꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯥ ꯀꯥ ꯂꯥꯎꯅꯔꯦ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯔꯦ ꯍꯦꯛ ꯇꯥꯕꯗ ꯃꯗꯨꯒꯤ ꯃꯔꯥꯟ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯍꯩꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯕꯨ ꯅꯪꯕꯨ ꯉꯥꯛꯄ ꯉꯝꯒꯗ꯭ꯔꯥꯅꯦ ꯇꯥꯃꯣꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯉꯩꯗ ꯑꯩꯅꯕꯨ ꯀꯅꯥ ꯀꯤꯒꯗꯧꯔꯤꯕꯅꯣ ꯑꯩ ꯅꯪꯅꯕꯨ ꯂꯥꯜꯂꯝꯂꯕꯗꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯒꯗꯧꯔꯤ ꯁꯤꯃꯤꯟꯅꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯀꯣ ꯑꯗꯨꯅ ꯅꯅꯥꯎ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯈꯔ ꯊꯥꯗꯣꯛꯅꯕ ꯅꯪꯅ ꯍꯥꯏꯌꯨ ꯇꯥꯃꯣ ꯈꯨꯌꯨꯝ ꯂꯥꯏꯒ ꯑꯩꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯃꯈꯣꯏꯗꯤ ꯍꯥꯏꯈ꯭ꯔꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯂꯤ ꯇꯧꯒꯦ ꯈꯟꯈ꯭ꯔꯕ ꯊꯕꯛ ꯇꯧꯗꯨꯅ ꯇꯣꯛꯇꯦ ꯇꯥꯃꯣ ꯑꯣ ꯑꯗꯨꯅꯗꯤ ꯂꯩꯀꯥꯏꯁꯤ ꯃꯨꯠꯄ ꯇꯥꯔꯕ꯭ꯔꯣ ꯇꯥꯃꯣ ꯂꯩꯀꯥꯏꯗꯤ ꯃꯨꯠꯂꯣꯏꯌꯦ ꯃꯍꯥꯛꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯠꯂꯒ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯐꯪꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩ ꯊꯥꯖꯔꯒꯦ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯗꯤ ꯌꯥꯔꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯧꯅꯔꯛꯇꯨꯅ ꯌꯨꯝ ꯀꯩꯁꯤ ꯀꯔꯤꯒꯨꯝꯕ ꯃꯩ ꯊꯥꯗꯨꯅ ꯁꯤꯗꯣꯛꯂꯕ ꯁꯨꯟꯗꯔꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯟꯗꯔꯤꯒꯤ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯆꯪꯈ꯭ꯔꯦ ꯁꯨꯟꯗꯔꯤ ꯇꯧꯐꯝ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯊꯔꯣꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯐ ꯐꯠꯇ ꯊꯤꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯊꯪ ꯁꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯁꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯁꯥꯟꯅꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯃꯔꯥꯟ ꯁꯤꯔꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯍꯥꯛꯄꯨ ꯀꯧꯔꯒ ꯑꯩꯕꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤꯔꯅꯦ ꯉꯁꯤꯒꯤꯗꯤ ꯀꯧꯔꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯀꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯟꯗꯔꯤꯁꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯃꯪꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯅꯍꯥꯟꯒꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯣꯏ ꯅꯨꯡꯉꯥꯏꯌꯦ ꯇꯣ ꯑꯗꯨ ꯃꯣꯏ ꯃꯆꯤꯗꯨ ꯑꯃꯥꯏꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯕꯁꯦ ꯉꯍꯥꯟꯅ ꯈꯪꯉꯝꯃꯅꯤ ꯑꯦꯔꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯁꯜꯂꯨꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯅ ꯑꯩꯁꯨ ꯈꯜꯂꯤꯁꯤ ꯐꯔꯦ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯍꯦꯛꯇ ꯇꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯅꯥꯛꯇ ꯊꯔꯣꯗꯣ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯈꯣꯏ ꯈꯪꯒꯅꯤ ꯑꯩꯒꯤ ꯏꯆꯦꯗ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯕꯨ ꯅꯝꯗꯨꯅ ꯍꯥꯠꯍꯟꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ರಿ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯗꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯨꯟꯗꯔꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯉꯥꯛꯊꯣꯛꯄꯤꯅꯅꯕ ꯍꯥꯏꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯀꯧꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯑꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯏꯄꯨ ꯑꯩꯈꯣꯏꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯑꯗꯨꯒꯤ ꯏꯄꯨꯒ ꯋꯥ ꯑꯃꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯣ ꯍꯥꯏꯌꯨ ꯀꯔꯝꯕ ꯋꯥꯐꯝꯅꯣꯅꯦ ꯍꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯌꯥꯏꯅ ꯏꯄꯨ ꯑꯩꯈꯣꯏꯅ ꯊꯔꯣ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯉꯥꯏꯈꯣ ꯈꯨꯟꯒꯤ ꯂꯧꯀꯣꯟꯗ ꯁꯤꯔꯝꯃꯦ ꯍꯥꯏꯕꯗꯨꯔꯣ? ꯍꯣꯏ ꯃꯥꯅꯤ ꯏꯄꯨ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯃꯥꯂꯦꯝꯅ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯅ ꯑꯁ ꯑꯩꯈꯣꯏꯅ ꯍꯥꯠꯄꯅꯦ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯗ ꯃꯇꯝꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯌꯥꯔꯦ ꯑꯗꯨ ꯀꯩꯗꯧꯕ? ꯑꯗꯨꯗ ꯏꯄꯨ ꯃꯣꯏꯒꯤ ꯃꯆꯦꯗꯨ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯤꯅꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯃꯥꯁꯦ ꯌꯥꯝꯅ ꯍꯩ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯤꯡꯅꯔꯤꯕ ꯑꯗꯣ ꯏꯄꯨꯅ ꯈꯔ ꯉꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯒꯦꯗꯅ ꯂꯥꯛꯆꯔꯤꯕ꯫ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯑꯅꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯅꯤꯂꯝꯃꯅꯤ ꯍꯥꯏꯗꯅ ꯁꯦꯒꯥꯛ ꯀꯥꯏꯅ ꯏꯃꯤꯡꯁꯦ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯟꯗꯔꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯣꯏꯅ ꯃꯌꯥꯝꯅ ꯅꯦꯛꯅꯈ꯭ꯔꯦꯗꯅ꯫ ꯑꯩꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯀꯌꯥ ꯍꯩꯔꯛꯇꯕꯒ ꯀꯥꯎꯁꯤꯜꯂꯛꯄꯒ ꯃꯊꯪ ꯁꯣꯏꯔꯛꯄꯗꯒꯤ ꯁꯨꯟꯗꯔꯤꯅ ꯑꯗꯨꯃꯛ ꯃꯅꯥ ꯂꯧꯈ꯭ꯔꯦꯗꯅ꯫ ꯑꯩꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯁꯦꯟ ꯈꯔ ꯂꯧꯗ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯀꯥꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯄꯨ ꯑꯩꯈꯣꯏꯗꯤ ꯀꯥꯎꯗꯕꯗꯨꯅ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯣ ꯐꯔꯦ ꯁꯦꯟꯗꯤ ꯈꯔ ꯂꯧꯒꯦ ꯑꯗꯨꯒ ꯁꯨꯟꯗꯔꯤꯅ ꯅꯈꯣꯏꯗ ꯊꯥꯔꯛꯄ ꯂꯦꯃꯨ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯥꯛꯊꯣꯛꯄꯤꯒꯦ꯫ ꯁꯦꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ꯫ ꯍꯣꯏ ꯏꯄꯨ ꯑꯩꯈꯣꯏ ꯇꯧꯖꯒꯦ꯫ ꯑꯗꯨꯗꯤ ꯏꯄꯨ ꯂꯨꯄꯥ 100ꯁꯤ ꯇꯧꯖꯧꯔꯥ? ꯏꯄꯨ ꯂꯨꯄꯥ 100ꯒꯤ ꯊꯕꯛꯄꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤꯕ꯭ꯔꯣ? ꯃꯊꯣꯡ ꯆꯥꯗꯕ꯫ ꯉꯥꯏꯈꯣ ꯅꯪꯒꯤꯗꯣ ꯑꯩ ꯀꯔꯦꯝꯅꯔꯤꯕ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯏꯄꯨ ꯀꯔꯦꯝꯅꯕ ꯅꯠꯆꯗꯦ ꯈꯪꯒꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨ ꯀꯌꯥꯃꯨꯛꯇꯤ ꯀꯠꯂꯨꯒꯦ? ꯀꯌా ꯍꯥꯏꯕꯕꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯩꯁꯦ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ꯫ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯦ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯤꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯠꯂꯨꯔꯤꯕ ꯊꯔꯣ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯗꯥꯏꯅꯦ ꯏꯄꯨ? ꯑꯗꯨꯒ ꯀꯔꯝꯅ ꯃꯥꯅ ꯑꯩꯈꯣꯏ ꯍꯥꯠꯅꯕꯒꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕ? ꯑꯣꯏ ꯑꯄꯪꯕ ꯁꯥ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯉꯥ ꯑꯗꯨꯅ ꯆꯦꯛꯂꯥ ꯑꯣꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯑꯃꯝ ꯃꯊꯦꯡ ꯆꯠꯄꯗ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯌꯥꯏꯅ ꯏꯄꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯄꯨꯒꯤꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ꯫ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯁꯦꯟꯗꯣ ꯄꯤꯔꯝꯂꯒ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯩꯅ ꯃꯔꯥꯏꯅ ꯇꯥꯏꯅꯖꯍꯧꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤꯁꯤꯕꯨ ꯉꯝꯂꯣꯏꯗꯕ ꯃꯥꯜꯂꯤꯗ꯫ ꯏꯄꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯉꯝꯖꯒꯅꯤ꯫ ꯀꯩꯗꯧꯉꯩ ꯁꯦꯟ ꯊꯤꯜꯂꯛꯑꯣꯕ? ꯑꯗꯨꯒ ꯂꯨꯄꯥ ꯀꯌꯥꯗ ꯑꯣꯏꯅꯁꯦ ꯍꯥꯏꯕꯅꯣ? ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯕꯅꯤ꯫ 50,000ꯗꯤ ꯄꯤꯔꯣꯅꯦꯀꯣ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯄꯨ 50,000 ꯍꯥꯏꯕ? ꯍꯣꯏꯅꯦ 50,000ꯗꯣ ꯄꯤꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯨꯟꯗꯔꯤꯅ ꯅꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯄ ꯉꯝꯂꯣꯏꯀꯣ꯫ ꯏꯄꯨ 50,000ꯗꯨꯗꯤ ꯁꯨꯕ ꯉꯝꯃꯣꯏ꯫ 5,000 ꯑꯣꯏꯅ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ? ꯀꯔꯤ ꯁꯤꯅꯣ ꯑꯃ ꯀꯛꯊꯒꯦ ꯍꯥꯏꯕ? ꯃꯗꯨ ꯌꯥꯔꯣꯏꯀꯣ꯫ 50ꯗꯨꯃꯛ ꯁꯣꯟꯒꯗꯕꯅꯤ꯫ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯨ ꯆꯦꯜꯂꯨ, ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯗꯣ ꯀꯗꯥꯏꯗꯒꯤ 50,000ꯅꯣ ꯑꯩꯈꯣꯏꯅ ꯊꯤꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫
ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯈꯤꯕꯗꯣ ꯑꯃꯥꯏꯕ ꯅꯤꯂꯃꯅꯤꯅ ꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯂꯃꯅꯤꯅ ꯈꯜꯂꯤ, ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯒ ꯀꯟꯕꯤꯌꯨ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯤꯕ ꯄꯥꯝꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯀꯔꯥꯏꯗꯒꯤ ꯁꯤꯕꯗꯤ ꯄꯥꯝꯂꯝꯂꯒꯅꯤ? ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯅꯤ꯫ ꯐꯩ ꯈꯪꯒꯅꯤ, ꯃꯁꯤ ꯑꯩꯅꯁꯨ ꯍꯦꯟꯅ ꯂꯥꯛꯅꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯂꯃꯅꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯈꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯇꯥꯟꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯈꯣꯏꯗ ꯍꯦꯟꯅ ꯗꯁꯥ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯀꯅꯥ ꯀꯅꯥ ꯂꯩ, ꯃꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯕ ꯆꯪꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯉꯥꯡ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯉꯥꯡ, ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯨꯟꯗꯔꯤꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯣꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯒꯦ ꯈꯜꯂꯗꯨꯅ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯄꯤꯖꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯨꯟꯗꯔꯤꯗꯣ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯊꯔꯒ ꯂꯥꯏ ꯁꯥꯟꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯥꯔꯣꯕꯨ ꯂꯦꯞꯇꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯥꯔꯣꯗꯨꯁꯨ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤꯅ, ꯊꯥꯔꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯅ, ꯏꯆꯦ, ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯕ ꯄꯤꯅꯕꯤꯌꯨ꯫ ꯐꯔꯦ ꯊꯥꯔꯣ, ꯑꯍꯤꯡꯗ ꯅꯪꯅꯅꯦ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯈꯣꯡꯕꯁꯦ ꯅꯈꯣꯏꯒꯤ ꯅꯥꯇꯩ ꯌꯥꯝꯅ ꯀꯤ ꯍꯥꯏꯅꯗꯤ ꯍꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯅꯪ ꯇꯧꯔꯛꯂꯒꯅꯨ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛ ꯅꯊꯧ ꯄꯥꯡꯊꯣꯛꯄ ꯍꯧꯖꯔꯨꯔꯣ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯝꯗꯥꯏꯗ ꯃꯈꯣꯏꯗꯅꯦ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠ ꯈꯔꯗꯤ ꯄꯤꯌꯨ꯫ ꯅꯍꯥꯛꯅ ꯀ꯭ꯋꯥꯛ ꯑꯣꯜꯂꯒ ꯈꯣꯡꯕꯗꯣ ꯃꯇꯨꯡꯅ ꯍꯦꯛ ꯍꯦꯛ ꯇꯧ꯫ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯝꯗꯥꯏꯗ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛꯅ ꯍꯌꯦꯡ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄꯗ ꯅꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯣ ꯍꯥꯠꯂꯤꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯔꯥꯜ ꯁꯤꯔꯛꯂꯕꯁꯨ ꯑꯩꯅ ꯃꯈꯣꯏ ꯍꯥꯠꯀꯅꯤ, ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯊꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯃꯈꯣꯏꯗ ꯍꯥꯏꯖꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯔꯣꯟ ꯈꯪꯗꯕꯗꯒꯤ ꯁꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯟ ꯁꯤꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀ꯭ꯋꯥꯛ ꯑꯣꯜꯂꯒ ꯈꯣꯡꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯔꯣꯗꯨꯁꯨ ꯍꯔꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯆꯦꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯗꯣ ꯈꯨꯟꯒꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯪꯗꯨꯅ ꯐꯝꯂꯒ ꯀꯗꯥꯏꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯒ 50,000ꯗꯨ ꯁꯥꯒꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯆꯪꯂꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯁꯨ ꯍꯅꯨꯕ ꯍꯅꯨꯕꯤ ꯉꯥꯛꯇꯅꯤ, ꯍꯥꯠꯇꯣꯛꯄꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯗꯣ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯄꯣꯌꯥꯏꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯛꯇꯣꯟ ꯃꯄꯥꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯂꯥꯛꯅ ꯈꯣꯡꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏ ꯃꯊꯛꯂꯣꯝꯗ ꯁꯠ ꯌꯦꯡꯈꯠꯂꯤ, ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯅ, ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯣꯟ ꯃꯄꯥꯗ ꯀ꯭ꯋꯥꯛ ꯑꯃ ꯈꯣꯡꯂꯝꯕꯗꯥꯏꯅꯦ, ꯀꯗꯣꯝꯗ ꯄꯥꯏꯈ꯭ꯔꯖꯥꯠꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯌꯥꯏꯅ, ꯎꯆꯦꯛꯅꯤ ꯀꯩꯅꯣ, ꯃꯝꯒ ꯃꯝꯃꯦ ꯃꯨꯒ ꯃꯨꯔꯦ, ꯑꯝꯇ ꯎꯕ ꯍꯧꯅꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯟ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯟꯊꯔꯒ ꯐꯝꯂꯤꯕꯗꯣ ꯃꯥꯂꯦꯝꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯟꯗꯨꯅ ꯆꯦꯟꯈꯤꯅꯅꯕ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯌꯥꯏꯅ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯃꯤꯑꯦ? ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯅ, ꯌꯦꯡꯉꯨ ꯇꯨ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎꯖꯥꯎꯕꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯅꯪꯕꯨ ꯎꯗꯕ꯭ꯔꯃꯤ? ꯄꯣꯌꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ, ꯏꯇꯥꯎ, ꯅꯪ ꯁꯤꯕꯣ ꯃꯤ ꯍꯥꯠꯂꯨꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯍꯥ? ꯍꯣꯏ, ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ, ꯎꯁꯥꯒꯤ ꯎꯁꯥ ꯉꯥꯛꯇꯅꯤ꯫ ꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫
ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯃꯃꯥꯡꯗ ꯊꯥꯖꯤꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯕꯅꯤꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯃꯥꯂꯦꯝꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ "ꯀꯔꯤꯅꯣ ꯃꯤ ꯆꯠꯁꯤꯜꯂꯛꯑꯣ ꯃꯤ" ꯍꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯗꯣ ꯎꯞꯁꯤꯟꯗꯨꯅ ꯇꯨꯒꯦ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯒꯦ ꯇꯧꯕ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯟꯈꯠꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯌꯥꯏꯅ "ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯎꯕ꯭ꯔꯕ?" ꯃꯗꯨꯗ ꯃꯥꯂꯦꯝꯅ "ꯑꯁ, ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦꯗ." ꯕꯣꯌꯥꯏꯅ "ꯌꯥꯔꯦꯁꯦ ꯆꯠꯁꯤꯜꯂꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯜ ꯑꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯡꯅ ꯆꯦꯛꯅ ꯀꯣꯏꯁꯟꯕ ꯑꯗꯨꯒ ꯀꯜꯂꯕ ꯒꯦꯠ ꯑꯃꯅ ꯄꯥꯟꯕꯅ ꯄꯥꯛ ꯍꯦꯛ ꯆꯪꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯥꯂꯦꯝ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ "ꯍꯤ" ꯍꯥꯏꯗꯨꯅ ꯌꯦꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ "ꯀꯩꯗꯧꯔꯒꯦ ꯃꯤ ꯃꯥꯂꯦꯝ ꯅꯪꯕꯣ? ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯅꯪꯒꯤꯁꯤꯕꯨ ꯄꯣꯠ ꯋꯥꯠꯄꯒꯤꯔꯣ? ꯑꯁ, ꯕꯣꯌꯥꯏ ꯆꯠꯂꯁꯤꯂꯣ. ꯑꯦ, ꯀꯩꯅꯣ ꯉꯁꯥꯏꯉꯩꯗꯤ ꯍꯥꯏꯗ꯭ꯔꯒ ꯊꯣꯡꯒꯥꯜ ꯌꯧꯔꯀꯥꯟꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯁꯤꯕꯣ? ꯑꯁ, ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯇꯧꯏ. ꯀꯅꯥꯅꯣꯝꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯣꯏꯅꯕꯗꯧ ꯇꯧꯔꯦꯕ." ꯕꯣꯌꯥꯏꯅ "ꯑꯁ, ꯒꯦꯠꯁꯦ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯆꯪꯈ꯭ꯔꯁꯤ." ꯃꯥꯂꯦꯝꯅ "ꯑꯁ, ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯃꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯂꯦꯝꯅ ꯕꯣꯌꯥꯏꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯂꯣꯝꯗ ꯍꯧꯔꯤꯕ ꯎ ꯑꯗꯨꯗ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯗꯣ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯗꯤ ꯕꯣꯌꯥꯏ ꯑꯃꯗꯤ ꯃꯥꯂꯦꯝꯅ ꯄꯣꯠ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯅꯤꯗꯨꯅ ꯍꯥꯏꯅꯩ, "ꯀꯔꯤꯅꯣꯅꯦꯍꯦ, ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗ ꯀ꯭ꯋꯥꯛ ꯈꯣꯡꯂꯤꯕꯁꯤꯕꯣ?" ꯃꯗꯨꯗ ꯍꯅꯨꯕꯅ "ꯍꯦꯔꯥ, ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯃꯥꯟꯗꯦꯗ, ꯑꯁꯣꯝ ꯋꯥꯡꯃꯗ ꯃꯥꯜꯂꯤ. ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀ꯭ꯋꯥꯛ ꯈꯣꯡꯕꯁꯤ ꯐꯠꯇꯦꯗꯤ ꯍꯥꯏꯅꯕꯅꯤ." ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯖꯒꯥ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯃꯥꯂꯦꯝꯗ "ꯃꯥꯂꯦꯝ, ꯀꯩꯅꯣꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤ? ꯍꯥ? ꯄꯣꯠ ꯍꯨꯔꯥꯜꯂꯨꯁꯤ, ꯑꯃꯥꯏꯕꯗ 50,000 ꯄꯤꯅꯅꯕ ꯁꯨꯡꯒꯠꯁꯤꯗꯅ ꯍꯥꯏꯅꯔꯒ ꯅꯪꯅ ꯀꯔꯟ ꯇꯥꯔꯩꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ." "ꯕꯣꯌꯥꯏ, ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ. ꯉꯁꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ. ꯃꯤꯠꯇ ꯀꯔꯤꯅꯣ ꯄꯧꯕꯗ ꯎꯏ. ꯑꯗꯨꯅ ꯍꯛꯆꯥꯡꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤ. ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒꯦ." "ꯑꯦ, ꯑꯗꯨꯗꯤ ꯑꯃꯥꯏꯕꯒꯤ ꯁꯤꯟꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" "ꯑꯁ, ꯃꯗꯨꯅꯅꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ. ꯑꯩ ꯍꯜꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯂꯦꯝ ꯃꯌꯨꯝꯂꯣꯝꯗ ꯉꯥꯎꯔꯤ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅꯁꯨ "ꯇꯧꯗ, ꯑꯩꯗꯔꯣ ꯃꯥꯡꯗꯣꯏꯁꯤꯕꯣ? ꯅꯋꯥ ꯂꯧꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯌꯥꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯏ꯫ ꯋꯥꯈꯜꯗ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕ ꯊꯔꯣꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ꯭ꯔꯥ? ꯉꯁꯥꯏ ꯎꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯊꯔꯣꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯃꯑꯣꯟ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕꯤ ꯑꯃ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯐꯝꯂꯒ ꯁꯨꯠ ꯀꯞꯂꯤꯕꯗꯣ ꯃꯥꯂꯦꯝꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯅ "ꯑꯦ, ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯀꯞꯂꯤꯕꯁꯤꯕꯣ? ꯃꯁꯤꯁꯨ ꯊꯔꯣꯗꯧꯅ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯂꯒ ꯀꯞꯂꯤꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯂꯦꯝ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ "ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯋꯥ ꯍꯪꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ "ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣꯕ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯪꯂꯕꯁꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯑꯁꯨꯝ ꯏꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯈꯨꯠ ꯃꯁꯥꯒꯗꯣ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯈꯨꯖꯤꯟꯁꯨ ꯌꯥꯝꯅ ꯆꯥꯎꯔꯤ, ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯨꯏ꯫ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯥꯂꯦꯝ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯏ꯫
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩ ꯌꯨꯝꯗ ꯍꯜꯂꯨꯕꯅ ꯐꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨ ꯍꯦꯟꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯂꯦꯝꯅ "ꯑꯩ ꯅꯪꯕꯨ ꯀꯅꯥꯅꯣꯃꯤ? ꯃꯤꯅ ꯍꯪꯕꯁꯨ ꯈꯨꯝꯗꯦ!" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯥꯂꯦꯝ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ, ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯁꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯔꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯔꯣꯒꯤ ꯃꯃꯥꯏ ꯑꯗꯣ ꯏꯍꯤꯡ ꯁꯥꯔꯤ꯫ ꯃꯃꯥꯏ ꯑꯗꯨꯗ ꯏꯅ ꯃꯩ ꯆꯦꯟꯊꯕꯒꯤ ꯃꯃꯥꯏ ꯑꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯂꯤ꯫ ꯃꯃꯥꯏ ꯑꯗꯨꯗ ꯏ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯒꯨꯝꯂꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯥꯂꯦꯝ ꯅꯪ ꯑꯩꯅ ꯍꯥꯠꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯔꯣꯒꯤ ꯊꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯦꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯍꯥꯛ ꯇꯨꯔꯤ꯫ ꯃꯁꯥ ꯑꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯗꯕꯗꯨꯁꯨ ꯁꯤꯠ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯈ꯭ꯔꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯈꯪꯖꯕ ꯍꯥꯏꯕꯕꯨ ꯆꯦꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯊꯔꯣꯅ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯅ "ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯂꯥꯜꯂꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯊꯔꯣꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯈꯣꯡ ꯑꯗꯣ ป้ꯏꯗꯨꯅ ꯁꯣꯔꯣ ꯑꯁꯨꯃꯛ ꯆꯤꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯌꯥꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯌꯥꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒ ꯈꯦꯠꯇꯠꯅꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯌꯥꯠꯇꯨꯅ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯕ ꯊꯔꯣ ꯑꯗꯨꯁꯨ ꯃꯈꯣꯡ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯡꯗ ꯆꯤꯡꯂꯝꯕꯗꯣ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒꯗꯤ ꯃꯥꯂꯦꯝ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯃꯁꯥꯗꯣ ꯑꯃꯨꯛ ꯇꯨꯁꯟ ꯑꯃꯨꯛ ꯍꯧꯒꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯨꯡꯂꯣꯝꯗ ꯍꯟꯗꯨꯅ ꯆꯦꯟꯈꯤꯅꯕ ꯇꯧꯔꯛꯄꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯛꯂꯤꯕꯗꯣ ꯃꯍꯥꯛ ꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯧꯕꯨꯛ ꯐꯥꯎꯊꯔꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯂꯧꯕꯨꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯂꯧꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯁꯟ ꯑꯃꯨꯛ ꯍꯧꯒꯠ ꯇꯧꯗꯨꯅ ꯑꯁꯨꯃꯛ ꯆꯦꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯜꯂꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯈꯣꯡꯂꯤꯕ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝ ꯍꯦꯟꯅ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯔꯣꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕ ꯅꯝꯖꯥ ꯅꯝꯊꯦꯛꯅꯈꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯌꯧꯔꯛꯄꯗ ꯃꯥꯂꯦꯝ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯑꯃꯗꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯃꯍꯥꯛꯄꯨ ꯍꯣꯏꯔꯤꯕꯁꯦ ꯂꯧꯇꯥꯡꯁꯪ ꯑꯗꯨ ꯌꯧꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯅ ꯂꯧꯇꯥꯡꯁꯪ ꯑꯁꯤ ꯌꯧꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯡꯂꯒꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯦꯟꯕ ꯇꯣꯛꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯕꯝ ꯂꯥꯎꯅ ꯆꯣꯡꯊꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯃꯉꯣꯟꯗ ꯐꯪꯏ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯃꯥꯂꯦꯝꯗꯤ ꯃꯁꯥ ꯑꯗꯣ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯌꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯏꯍꯤꯡ ꯁꯥꯔꯕ ꯊꯔꯣꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯥꯂꯦꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯃꯥꯂꯦꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯆꯦꯟꯅꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯕ ꯉꯝꯗꯦ꯫ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯕꯒꯨꯝ ꯃꯍꯥꯛꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤ꯫ ꯃꯈꯣꯡ ꯐꯥꯖꯤꯟꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯎꯞꯁꯤꯟꯗꯨꯅ ꯍꯦꯛ ꯇꯨꯕꯒ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯃꯍꯥꯛ ꯎꯞꯇꯨꯅ ꯆꯠꯄꯗꯣ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝ ꯂꯨꯝꯊꯕ ꯍꯦꯜꯂꯛꯇꯨꯅ ꯃꯍꯥꯛ ꯃꯊꯕꯥꯛ ꯑꯗꯣ ꯐꯨꯟꯒꯠꯂꯛꯂꯤ꯫ ꯁꯣꯔ ꯍꯣꯟꯕ ꯋꯥꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪꯅꯕ ꯃꯈꯩ ꯐꯨꯟꯒꯠꯇꯨꯅ ꯈꯥꯡꯂꯤ꯫ ꯃꯊꯛꯂꯣꯝꯗ ꯃꯀꯣꯛ ꯑꯗꯣ ꯂꯩꯈꯠꯇꯨꯅ ꯌꯦꯡꯈꯠꯂꯛꯀꯗꯕꯗꯨꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯃꯅꯪꯒꯟꯗ ꯌꯥꯝꯅ ꯀꯟꯅ ꯅꯟꯊꯔꯛꯈꯤꯕ ꯑꯗꯨꯅ ꯂꯩꯈꯠꯇꯨꯅ ꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯏꯟꯈꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯨꯝꯕꯗꯨꯗꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯗꯣ ꯃꯊꯕꯥꯛ ꯑꯗꯣ ꯑꯁꯨꯝ ꯅꯝꯁꯤꯜꯂꯛꯄꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯗꯣ ꯀꯥꯏꯔꯕꯒꯨꯝ ꯆꯩꯅꯥ ꯐꯪꯕ ꯍꯧꯔꯛꯂꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕꯁꯨ ꯋꯥꯁꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯁꯣꯔ ꯐꯨꯟꯒꯠꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯅꯤꯛꯂꯤꯕꯗꯣ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯌꯥꯡꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯪꯌꯥꯡ ꯌꯥꯡꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯈꯠꯇꯨꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯪꯒꯟꯗ ꯅꯟꯊꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯍꯥꯛꯀꯤ ꯃꯊꯛꯂꯣꯝꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯥꯂꯦꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯣꯛꯊꯈ꯭ꯔꯤ꯫ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝ ꯃꯃꯥꯏ ꯑꯗꯣ ꯂꯧꯕꯨꯛꯂꯣꯝꯗ ꯎꯞꯁꯤꯜꯂꯒ ꯎꯞꯁꯤꯠ ꯎꯞꯁꯤꯠ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯞꯁꯤꯠ ꯎꯞꯁꯤꯠ ꯆꯠꯂꯕꯁꯨ ꯀꯗꯥꯏ ꯌꯧꯅꯗꯤ ꯆꯠꯄ ꯉꯝꯂꯨꯒꯅꯤ? ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯃꯤ ꯑꯃꯅ ꯏꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯃꯤ ꯑꯗꯨꯅꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯎꯞꯁꯤꯠ ꯎꯞꯁꯤꯠ ꯍꯧꯔꯤꯕ ꯁꯔꯨꯈꯣꯛꯁꯤꯡ ꯑꯗꯨꯗ ꯌꯥꯟ ꯌꯥꯟꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯠꯇꯅ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯂꯨꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯠꯈꯤꯕꯁꯤꯡ ꯑꯃꯗꯤ ꯊꯕꯥꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯂꯛꯇꯨꯅ ꯃꯍꯥꯛ ꯆꯠꯄꯁꯨ ꯋꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯡꯗ ꯂꯩꯈꯠꯂꯛꯄꯒꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯂꯩꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯃꯈꯨꯠ ꯑꯗꯣ ꯐꯥꯖꯤꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯃꯈꯨꯠ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯃꯀꯣꯛꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯂꯩꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯨꯠ ꯑꯗꯣ ꯂꯩꯊꯦꯔꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯣ ꯄꯨꯡꯂꯩ ꯂꯩꯊꯦꯠꯄꯗꯒꯤ ꯐꯗꯥꯛ ꯐꯗꯥꯛ ꯇꯥꯈ꯭ꯔꯤ ꯒꯥꯔꯤ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯗꯕꯒꯨꯝ ꯂꯩꯊꯣꯛꯈ꯭ꯔꯤ꯫ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯃꯥꯂꯦꯝ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯕꯁꯨ ꯅꯥꯕꯒꯤ ꯄꯟꯈꯩꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯃꯥꯂꯦꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯨꯠ ꯅꯥꯝꯃꯒꯤ ꯆꯩꯅꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯃꯇꯣꯝꯇ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯊꯦꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝ ꯅꯥꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯆꯠꯄ ꯍꯧꯔꯛꯂꯤ ꯋꯥꯟꯊꯒꯦ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯒꯤ ꯈꯧꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯑꯁꯨꯝ ꯀꯔꯛ ꯀꯔꯛ ꯂꯥꯛꯁꯜꯂꯛꯏ꯫ ꯃꯥꯂꯦꯝ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯦꯛꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯃꯈꯧꯔꯤ ꯑꯗꯣ ꯂꯥꯛꯈꯠꯂꯛꯂꯤꯕꯗꯣ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯥꯂꯦꯝ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯃꯈꯧꯔꯤ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯛꯁꯤꯡ ꯉꯥꯡꯅ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯃꯨꯁꯤꯟꯕ ꯃꯈꯩ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯃꯥꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯔꯣꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯤ ꯑꯗꯨꯒ ꯃꯆꯦ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯁꯨꯟꯗꯔꯤꯗꯣ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯟꯗꯔꯤꯅ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯣ? ꯃꯤ ꯑꯃ ꯍꯥꯠꯄꯕꯨ ꯑꯗꯨꯛ ꯀꯨꯏꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯅ "ꯏꯆꯦ, ꯑꯩ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯃꯝꯃꯕꯅꯤ, ꯑꯃ ꯋꯥꯠꯂꯤ꯫ ꯑꯗꯨ ꯏꯆꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯤ꯫ ꯁꯨꯟꯗꯔꯤ ꯂꯥꯏꯗꯣ ꯄꯔꯞ ꯑꯣꯏꯁꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ "ꯀꯔꯤꯅꯣ? ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ?" "ꯃꯈꯣꯏ ꯕꯕꯥ, ꯑꯩ ꯈꯪꯏ ꯅꯪꯅ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯒꯤ ꯊꯋꯥꯏꯕꯨ ꯀꯧꯗꯨꯅ ꯃꯤ ꯍꯥꯠꯍꯜꯂꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯩꯀꯥꯏꯅ ꯈꯪꯂꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯅꯦ ꯁꯨꯟꯗꯔꯤ." "ꯇꯥꯃꯣ, ꯑꯩ ꯏꯅꯥꯎꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯤꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯇꯧ ꯍꯥꯏꯗꯅ ꯏꯟꯁꯤꯟꯕ ꯅꯠꯇꯦ, ꯃꯥꯅ ꯇꯧꯖꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯖꯕ ꯈꯛꯇꯅꯤ." "ꯐꯔꯦ, ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯅ ꯈꯪꯗꯅ ꯃꯑꯣꯡꯒꯤ ꯇꯧꯀꯣ꯫ ꯂꯥꯎ ꯆꯪꯉꯨ꯫ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯗꯣ ꯑꯩꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ꯫ ꯍꯩ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ꯫ ꯆꯪꯉꯨ." ꯑꯁꯨꯝꯅ ꯁꯨꯟꯗꯔꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯉꯔꯥꯡ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯣꯌꯥꯏꯅ ꯍꯨꯔꯥꯟꯕ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯅꯤꯗꯣ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯀꯣꯟꯗ ꯃꯤ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯀꯤꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯉꯔꯥꯡ ꯑꯍꯤꯡ ꯀ꯭ꯋꯥꯛ ꯌꯥꯝꯅ ꯈꯣꯡꯈꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯃꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ "ꯉꯔꯥꯡꯗꯤ ꯀ꯭ꯋꯥꯛ ꯌꯥꯝꯅ ꯈꯣꯡꯈꯤ, ꯉꯔꯥꯡ ꯑꯍꯤꯡꯗ ꯀ꯭ꯋꯥꯛ ꯈꯣꯡꯕꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ, ꯑꯁꯨꯛ ꯀꯨꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯛꯄꯁꯦ ꯑꯍꯤꯡꯗ ꯑꯗꯨꯝꯅ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕꯁꯦ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯒꯤ ꯍꯛꯆꯥꯡ ꯑꯗꯣ
ꯃꯌꯥꯝꯅ ꯂꯧꯈꯠꯇꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯂꯤꯁꯇ ꯀꯔꯤꯝꯇ ꯄꯥꯎ ꯄꯤꯗ꯭ꯔꯤ ꯅꯤꯁꯥ ꯆꯥꯕ ꯑꯉꯥꯡꯅꯤꯅ ꯅꯤꯁꯥꯒꯤ ꯗꯣꯔ ꯍꯦꯟꯖꯟꯕꯗꯒꯤ ꯑꯣꯚꯔꯗꯣꯁ ꯆꯠꯇꯨꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯖꯅ ꯀꯩꯁꯨ ꯉꯥꯡꯅꯗꯦ ꯄꯣꯠꯂꯣꯏꯕ ꯑꯗꯨꯁꯨ ꯃꯤ ꯀꯌꯥ ꯌꯥꯎꯅꯗꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯥꯛꯅꯈꯤꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯕꯣꯌꯥꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯃꯥꯂꯦꯝꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯥꯂꯦꯝꯅ ꯉꯔꯥꯡ ꯆꯠꯃꯤꯟꯅꯕꯗ ꯃꯥꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯁꯨ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯎꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛꯅ ꯄꯥꯏꯗꯨꯅ ꯏꯟꯅꯔꯛꯄꯗꯨꯗ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯀꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯁꯤ ꯉꯔꯥꯡ ꯀ꯭ꯋꯥꯛ ꯌꯥꯝꯅ ꯈꯣꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝꯗꯣ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏ ꯌꯥꯝꯅ ꯀꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯂꯤ ꯕꯣꯌꯥꯏ ꯏꯃꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯤꯁꯥ ꯆꯥꯕꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯣꯌꯥꯏꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯒꯨꯂꯤ ꯌꯣꯟꯕ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯒꯨꯂꯤ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯔꯞ ꯍꯜꯂꯛꯀꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯐꯤꯃꯨ ꯁꯦꯠꯂꯒ ꯆꯠꯈꯤꯕꯗꯣ ꯕꯣꯌꯥꯏꯅ ꯍꯥꯏꯐꯦꯠ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯉꯟꯗꯤ ꯉꯜꯂꯤꯁꯦ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯣꯛꯂꯒ ꯕꯣꯌꯥꯏꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯑꯁꯨꯝ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯒꯨꯂꯤ ꯌꯣꯟꯕ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯐꯅꯌꯥꯝ ꯁꯥꯡꯕ ꯂꯝꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕ ꯑꯃ ꯂꯩ ꯃꯗꯨ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯂꯝꯂꯣꯡ ꯑꯅꯤꯗꯣ ꯂꯥꯜꯂꯒ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯊꯦꯡꯅꯒꯅꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨ ꯑꯃꯨꯛ ꯂꯥꯟꯊꯣꯔꯛꯂꯒ ꯃꯌꯥꯝꯕ ꯑꯃ ꯒꯨꯂꯤ ꯌꯣꯟꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕꯗꯣ ꯃꯗꯨ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯃꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯂꯥꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯀ꯭ꯋꯥꯛ ꯈꯣꯡꯂꯛꯂꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯎꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀ꯭ꯋꯥꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯀ꯭ꯋꯥꯛꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉ ꯈꯣꯡꯉꯤꯕꯁꯤꯕꯣ ꯃꯃꯤꯠꯀꯥꯁꯤ ꯂꯥꯎꯊꯣꯛ ꯂꯥꯎꯏꯅꯦ ꯀꯔꯤꯅꯣꯅꯦ ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯅ ꯄꯪꯁꯥꯗ ꯁꯥꯒꯠꯇꯨꯅ ꯀ꯭ꯋꯥꯛ ꯑꯗꯣ ꯎꯁꯥ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯆꯠꯄꯒꯨꯝ ꯃꯃꯤꯠꯅ ꯎꯔꯤ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯎꯔꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯎꯇꯨꯟ ꯑꯗꯨꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯀ꯭ꯋꯥꯛ ꯑꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯧꯕꯗ ꯎꯔꯤ ꯃꯀꯣꯛ ꯑꯅꯤ ꯑꯃꯨꯛ ꯄꯥꯜꯂꯤ ꯑꯍꯨꯝ ꯑꯃꯨꯛ ꯄꯥꯜꯂꯤ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯄꯥꯏ ꯑꯗꯨꯒ ꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯏꯀꯜ ꯃꯟꯗꯤꯂꯥ ꯈꯤꯡꯉꯛꯏ ꯃꯗꯨꯗ ꯕꯣꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯍꯟꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯣꯌꯥꯏ ꯅꯪꯅ ꯁꯤꯗ ꯎꯡꯉꯒ ꯅꯀꯣꯛꯇꯨꯅ ꯃꯊꯛꯇ ꯅꯣꯡꯈꯠꯂꯒ ꯂꯩꯔꯝꯃꯤꯗꯨꯅ ꯀꯩꯗꯧꯔꯤꯕ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯗ ꯎꯆꯦꯛ ꯀꯥꯞꯄꯒꯤ ꯊꯕꯛꯁꯨ ꯇꯧꯔꯕ꯭ꯔꯣ ꯁꯦ ꯍꯟꯇꯣꯛꯁꯦ ꯁꯥꯏꯀꯜꯅ ꯇꯛꯇꯅꯅꯦ ꯁꯤꯕ ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯇꯥꯃꯣ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯌꯥꯎꯒꯦꯕ ꯑꯩ ꯈꯪꯉꯕꯅꯤ ꯅꯪ ꯑꯗꯨ ꯍꯥꯏꯔꯛꯀꯅꯦꯁꯦ ꯅꯨꯡꯁꯤꯠ ꯌꯥꯎꯗꯕꯅꯦ ꯈꯣꯡ ꯑꯗꯨꯝ ꯂꯥꯛꯑꯣꯗ ꯇꯥꯃꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯥꯎꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯌꯥꯏꯅ ꯅꯝꯗꯨꯅ ꯁꯥꯏꯀꯜ ꯃꯅꯤꯡ ꯑꯗꯨꯗ ꯇꯣꯡꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯇꯥꯃꯣ ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯈꯪꯉꯤꯅꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯅꯪꯕꯨ ꯊꯛꯄꯤ ꯆꯥꯕꯤꯗꯨ ꯈꯔ ꯂꯦꯞꯄꯣꯅꯦꯕꯣ ꯅꯃꯥꯁꯨ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯦ ꯅꯄꯥꯁꯨ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯦ ꯅꯌꯥꯝꯕ ꯋꯥꯏꯔꯥ ꯅꯪꯒꯁꯨ ꯇꯤꯟꯅꯗꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯃꯨꯠꯂꯦꯅꯦ ꯏꯕꯨꯡꯉꯣ ꯇꯥꯃꯣ ꯑꯩ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯑꯩ ꯊꯤꯟꯕꯤꯔꯝꯒꯦꯁꯦ ꯌꯥꯔꯅꯤ ꯇꯥꯃꯣ ꯑꯩ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ ꯈꯔ ꯉꯥꯡꯕꯗꯨꯗ ꯁꯥꯎꯔꯤ ꯃꯥꯜꯂꯤꯅꯦ ꯐꯔꯁꯦ ꯉꯥꯡꯉꯔꯣꯏꯁꯦ ꯇꯥꯃꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯩ ꯁꯤꯒꯤ ꯂꯤꯔꯛꯁꯤꯗ ꯆꯪꯍꯧꯒꯗꯕꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯈꯥꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯌꯥꯏꯗꯣ ꯁꯥꯏꯀꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯤ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯐꯔꯦ ꯂꯩꯍꯧꯔꯣ
ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯉꯥꯎꯁꯤꯟꯅꯒꯅꯨ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯑꯗꯨꯝꯅ ꯈꯔ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯣ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯉꯁꯤꯁꯤ ꯀ꯭ꯋꯥꯛ ꯈꯣꯡꯉꯤ ꯃꯤ ꯂꯧꯒꯗ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨꯒꯗꯤ ꯃꯁꯤꯒꯤ ꯒꯨꯂꯤꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦꯗꯅ ꯃꯥ ꯊꯦꯡꯅꯕꯩ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯀ꯭ꯋꯥꯛ ꯈꯣꯡꯉꯤꯗꯨꯗꯤ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯜꯂꯒ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯨ ꯑꯗꯨꯃꯛ ꯊꯧꯈꯤ ꯕꯣꯌꯥꯏꯗꯣ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯖꯍꯧꯕꯒꯤ ꯋꯥꯅꯤ ꯆꯠꯀꯗꯕ ꯈꯔ ꯋꯥꯠꯂꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯩꯔꯛ ꯊꯥꯡꯉꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯃꯍꯥꯛ ꯂꯩꯍꯧꯒꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯗꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯂꯥꯟꯒꯗꯕ ꯋꯥꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨ ꯂꯥꯟꯅꯕꯒꯤꯗꯃꯛꯇ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯦꯔꯦꯛ ꯏꯟꯅꯔꯛꯏ ꯑꯗꯨꯝꯅ ꯏꯟꯅꯔꯛꯄꯗꯨꯗ ꯕꯣꯌꯥꯏꯅ ꯇꯨꯡꯗ ꯆꯠ ꯂꯩꯊꯣꯛꯂꯒ ꯀꯅꯥꯅꯣ ꯃꯥꯂꯦꯝ ꯅꯪ ꯃꯥꯂꯦꯝ ꯊꯋꯥꯏꯔꯣ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯑꯉꯥꯎꯕꯒꯨꯝ ꯃꯥꯂꯦꯝꯒꯤ ꯊꯋꯥꯏꯔꯣ ꯑꯃꯨꯛ ꯍꯥꯏ ꯀ꯭ꯋꯥꯛꯂꯣ ꯑꯃꯨꯛ ꯍꯥꯏ ꯃꯇꯣꯝꯇ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯣꯌꯥꯏꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯒꯝ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯍꯧꯔꯤꯕ ꯅꯦꯝꯇꯛ ꯇꯧꯕ ꯁꯝꯕꯜꯂꯩ ꯄꯥꯝꯕꯤ ꯑꯃꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯛꯏ ꯑꯗꯨꯝꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯈꯪꯈꯣꯡ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯕꯣꯌꯥꯏꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯈꯠꯂꯒ ꯐꯝꯊꯗꯨꯅ ꯇꯨꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀ꯭ꯋꯥꯛ ꯑꯗꯣ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯕꯣꯌꯥꯏꯅ ꯑꯩꯁꯦ ꯀꯤꯃꯟꯈꯤꯗꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯕꯣꯌꯥꯏꯅ ꯋꯥꯏꯇꯤꯡ ꯁꯦꯠꯁꯤꯗꯤ ꯃꯤ ꯐꯝꯃꯤꯗꯅ ꯀꯤꯕꯁꯦ ꯈꯔ ꯐꯩꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯌꯥꯏ ꯆꯦꯜꯂꯝꯕꯗꯣ ꯋꯥꯔꯗꯨꯅ ꯃꯈꯣꯡꯅ ꯑꯃꯨꯛ ꯇꯞꯅ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯐꯝꯂꯤꯕꯗꯣ ꯕꯣꯌꯥꯏꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯅꯤꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯒꯤ ꯁꯛꯇꯝꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯣ ꯊꯦꯡꯒꯦ ꯇꯧꯏ ꯋꯥꯡꯃꯟꯈꯤꯕꯅ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯑꯗꯣ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯀꯥꯈꯠꯈ꯭ꯔꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯕꯣꯌꯥꯏꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟꯕꯁꯨ ꯉꯝꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯗꯨꯝꯅ ꯂꯥꯝꯃꯒ ꯀꯥꯈꯤꯕꯗꯨꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯔꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯃꯊꯛ ꯑꯗꯨꯗ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯄ ꯑꯗꯨꯗ ꯕꯣꯌꯥꯏ ꯑꯩ ꯉꯁꯤ ꯊꯦꯡꯅꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯅꯅꯕ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯍꯧꯔꯤꯕ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯆꯥꯎꯔꯕ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯕꯣꯌꯥꯏ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯒ ꯃꯍꯥꯛꯁꯨ ꯃꯥꯂꯦꯝꯒꯨꯝꯅ ꯂꯧꯕꯨꯛꯂꯣꯝꯗ ꯆꯦꯟꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯃꯇꯨꯡꯂꯣꯝꯗ ꯇꯥꯟꯅꯔꯛꯏ ꯕꯣꯌꯥꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯁꯨ ꯆꯦꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯅ ꯃꯥꯂꯦꯝꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯊꯔꯣꯒꯤ ꯃꯤꯍꯥꯠꯐꯝꯁꯨ ꯑꯣꯏꯈꯤꯕ ꯂꯣꯛꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯕꯣꯌꯥꯏꯗꯤ ꯃꯗꯨ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯇꯔꯪ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯅ ꯂꯣꯛꯇꯥꯡꯁꯪ ꯑꯗꯨ ꯎꯕꯗꯒꯤ ꯃꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯣꯛꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯀ꯭ꯋꯥꯛ ꯑꯗꯣ ꯂꯣꯛꯇꯥꯡꯁꯪ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯇꯣꯡꯂꯒ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯤ ꯑꯗꯨꯝꯅ ꯀ꯭ꯋꯥꯛꯀꯤ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯕꯣꯌꯥꯏꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ ꯑꯩ ꯉꯁꯤ ꯁꯤꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯋꯥꯖꯔꯤ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕ ꯂꯣꯛꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯃꯥꯏꯗ ꯕꯝ ꯂꯥꯎꯅ ꯆꯣꯡꯊꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯑꯗꯨꯅ ꯄꯥꯏꯔꯛꯄꯗꯒꯤ ꯕꯣꯌꯥꯏꯅ ꯍꯣꯏꯃ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯃꯤꯠ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯕꯣꯌꯥꯏꯗꯣ ꯆꯔꯨꯅ ꯐꯛꯂꯥꯡ ꯈꯥꯕ ꯂꯣꯛꯇꯥꯡꯁꯪ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯥꯜꯂꯒ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯃꯁꯝ ꯏꯐꯥ ꯐꯥꯕ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯄꯨꯝꯕ ꯄꯦꯔꯦꯛ ꯊꯨꯗꯦꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯄꯦꯔꯦꯛ ꯊꯨꯗꯦꯛꯔꯛꯄ ꯑꯗꯨꯗ ꯕꯣꯌꯥꯏꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ
ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯇꯤ ꯈꯣꯟꯁꯤ ꯆꯠꯇꯨꯅ ꯈꯤꯔꯦꯛ ꯈꯤꯔꯦꯛ ꯈꯦꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯃꯃꯥꯏꯅ ꯀꯔꯥꯏꯅꯣ ꯃꯅꯥꯇꯣꯟꯅ ꯀꯔꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯄꯨꯡꯄꯥꯛ ꯄꯥꯛꯂꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝ ꯏꯐꯥ ꯐꯥꯕ ꯑꯗꯨꯗꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯑꯗꯨꯃ ꯂꯩꯔꯝꯕꯗꯒꯤ ꯕꯣꯌꯥꯏꯒꯤ ꯃꯈꯣꯡ ꯑꯗꯣ ꯃꯃꯥꯡꯂꯣꯝꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯂꯩꯕ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯕꯣꯌꯥꯏꯅ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯅꯣꯡꯈꯠꯂꯒ ꯃꯈꯣꯡ ꯑꯗꯣ ꯃꯈꯨꯠꯅ ꯐꯥꯔꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯑꯁꯨꯝ ꯂꯩꯈꯥꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯂꯩ ꯂꯩꯈꯥꯏꯈ꯭ꯔꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯕꯣꯌꯥꯏꯗꯤ ꯅꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯑꯃꯨꯛꯀꯁꯨ ꯃꯈꯣꯡ ꯅꯥꯝꯃꯁꯨ ꯌꯧꯅ ꯂꯩꯊꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯩꯊꯠꯂꯕꯒꯤ ꯇꯨꯡꯗ ꯃꯥꯂꯦꯝꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯃꯉꯛꯁꯝ ꯑꯗꯣ ꯀꯔꯛ ꯀꯔꯛ ꯂꯥꯛꯁꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯕꯣꯌꯥꯏꯒꯤ ꯃꯃꯤꯠꯇ ꯏ ꯍꯥꯏꯒꯠꯇꯨꯅ ꯃꯃꯤꯠꯇꯣ ꯉꯥꯡꯁꯪ ꯉꯥꯡꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯔꯣꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯒ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯨꯟꯗꯔꯤꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯇꯣꯡꯂꯒ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯈꯤ ꯍꯧꯖꯤꯛꯇꯤ ꯁꯨꯟꯗꯔꯤꯅꯁꯨ ꯈꯪꯉꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯖꯔꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯟꯗꯔꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯍꯥꯏꯅꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯊꯔꯣꯗꯣ ꯃꯍꯥꯛ ꯂꯩꯔꯝꯂꯦꯟꯗ ꯂꯥꯌꯥꯝꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯕꯣꯌꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯉꯍꯥꯟ ꯊꯔꯣꯕꯨ ꯁꯤꯗꯨꯅ ꯇꯥꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯕꯣꯌꯥꯏꯅ ꯉꯁꯤ ꯁꯤꯔꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯁꯤꯔꯝꯕꯅꯤ ꯊꯔꯣꯕꯨ ꯍꯥꯠꯂꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯃꯟ ꯈꯨꯝꯃꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥ ꯉꯥꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯀ꯭ꯋꯥꯛ ꯌꯥꯝꯅ ꯈꯣꯡꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯁꯦ ꯌꯥꯝꯅ ꯀꯤꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯣꯌꯥꯏꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯈ꯭ರಿ ꯊꯔꯣꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯁꯥꯟꯇꯤ ꯐꯪꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯈꯣꯡꯕꯁꯦ ꯌꯥꯝꯅ ꯀꯤꯅꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯕ ꯂꯥꯛꯈꯤꯕ ꯑꯃꯥꯏꯕ ꯅꯤꯂꯃꯔꯤꯅꯁꯨ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯒꯤ ꯃꯤꯆꯪ ꯂꯩꯇꯦ ꯍꯥꯏꯅꯕꯗꯣ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯗꯒꯤ ꯇꯝꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ರಿ ꯁꯨꯟꯗꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯔꯣꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯆꯥ ꯑꯅꯤꯗꯣ ꯌꯣꯛꯇꯨꯅ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ ꯑꯗꯨꯝꯅ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯈꯣꯡꯂꯛꯈꯤ ꯑꯗꯨꯝꯅ ꯀ꯭ꯋꯥꯛ ꯈꯣꯡꯂꯛꯄꯗꯨꯗ ꯃꯌꯥꯝꯅ ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯁꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯄꯥꯎ ꯇꯥꯕ ꯂꯩꯈꯤꯗꯦ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯛ ꯈꯣꯡꯂꯕꯁꯨ ꯏꯆꯝ ꯆꯝꯅ ꯈꯣꯡꯖꯕꯅꯤ ꯊꯔꯣꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯈꯣꯡꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯨꯟꯗꯔꯤꯅ ꯈꯪꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯊꯔꯣ ꯍꯥꯠꯄ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯒꯅꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯀ꯭ꯋꯥꯛ ꯍꯦꯛ ꯈꯣꯡꯕꯒ ꯃꯤ ꯑꯃꯃꯝ ꯁꯤꯕꯅꯤ ꯑꯗꯨꯁꯨ ꯃꯥꯂꯦꯝꯒ ꯕꯣꯌꯥꯏꯒ ꯍꯧꯖꯤꯛꯇꯤ ꯊꯔꯣꯕꯨ ꯍꯥꯠꯄ ꯃꯥꯂꯦꯝꯒ ꯕꯣꯌꯥꯏꯒꯗꯣ ꯃꯈꯣꯏ ꯑꯅꯤ ꯁꯤꯔꯕꯅꯤꯅ ꯀ꯭ꯋꯥꯛ ꯈꯣꯡꯂꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯁꯤꯔꯔꯣꯏ ꯃꯔꯝꯗꯤ ꯃꯔꯥꯜ ꯂꯩꯇꯕꯅꯤꯅ ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯛ ꯈꯣꯡꯂꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯀꯤꯅꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯔꯣ ꯍꯥꯠꯄꯁꯦ ꯃꯥꯂꯦꯝ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯊꯥꯖꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ